Kumzari, Ming Tabjib Smutaram Ocheri, Kasimaru Pauda, Tangal Bazaragi Poyan Toba Chini, Amadi ISI Mark Yaldana Yolamba, Bekes drinking water kaya Fagatre. Bapung Pau Pizari. Manipur Sakagi Medical Director ki makada leriba Food Security Officer E. RANJAN Khabana luchingba team amana Tangal Bazada Chini the Jeng Yokut Amadi Atana Chingba Yansinduna Yolaba Chini Kilo Yankai Fagat Pagaloina na ISI Mark Yaldana Yolamba Bekes drinking water kasu Fagat Pangam Kray. Hiramasiki Matanda Paumisinga Unaba Amala Fair Pata Leba Medical Directorata Panto Kray, Paumisinga Unaba Atuda Director Dr. A. Bijoy Singa Amadi Ate Mari Lenable Officers in Susaruyaki. Food Security Officer Khabana Fundo Kibada, Pojan Yawa Chini Adu Tangal Bazar Leba Common Grocery Kawa Amadagi Fagalapani, Aduga ISI Mark Tadaba, Bekes drinking water sing Aduna Konumamang, Jungmerong Amadi Uripota Fagapani Fundoki, Mana Makata Aduna, Kezi and Kaisemba Chini Beg Adu Karambaka and the Saba Amadi, Madugi season of Araba Matam Taram Davata Natana, Chini Marata Cheng, Yotkub Amadi Atasing and the Yoromani Heidi, Nakalamurum da Isim Bottle Sing Adu Yaripota, Bekes Tobani, Aduga, Registrar Office na Nagapapa Sinjubung Hanasutai, Masing Matanda and Yuebakari Jerak Pibi Yabagi Habatu, Atubomatam da Bari de Nabasing Tanaraga, Lokapam Topa Tabuk Lokalagani Habagaluna, Bazasing a port labor Madam the Suggestion Binaba Apil Tauki, Nakalamurum da Handaka Manam Jenba, Kota Nga. Kaya Fagat Kiba Adugi Matanda Manipuri Oina Housing Leriva Fibum Asida Kotanga Asi Hazang the Sopayaba Poyan Kaya Hapsilapaya Bagi Chingnaba Labana Yon Bapum Ting Tingnaba Aiba Gerald Peter Kangre Haiba Wafam Su Fundoke. Lebagamagi left from Topa Education Policy Amasem Ganabohanavata law from Topa Todang URF and Loguni Hana Franasigi Information and Publicity Secretary AKP Barrel Gerald Tadorali Luelam Wereba Kuna Asida International Gitakta Matango Junuba Education System Ama Fanganaba Asan Bamiang Tamdana Hona Riba Mue Kanglup Masingam de Masagina Kupu Amagi Sendalam Bida Yufam Oiba Mue Kangluki missing the Kai Hena Yami Armed conflict Mayuk Nariba Mirol Asina Karamba Makalgi Education from Topagi, Miying Amadana Masana Masabu Awang Mataki Mahimasingi Mangal Fanglabani Hana Kanzaba, Mirol Amana Kuling Bani, Haiba Kunai Asina, Karigida Mato Karamna Malemgi Chakot Lamjeldi, Lyra Dana Masagi from Topa Hak Fauba, Tan Mangam Dana Sibang Iduna Lena Riba Punsi, Mariel Amagi Takta Hinglibano Habasi, Nena Bayadi, Hadi. Lubasina Yawal Ihoda Akaiba Biba Masung Senzatum Zata Duna Bakapat Luelamgi, Polisibu Ufulna Tana Tuaigani. Ufultana Tuaigani, Luelam Nangaki Makada Lingba Education Department, Board of Secondary Education Manipur, Council of Higher Secondary Education Manipur, Amasung, Education Gamari Lenava, Loisang Singna, Colonial Structure, the Uniform Oiba Education Policy, Amata Simba Yaro Hari, Hauji Chana River Education System, Asigi Mayuta, Lupi Secretary, Health and Education Gilamzung Makada, Akanabo Operation, Amat Zang Simba Fidep, Lauri Highness Gerald Aduna Makatari. Ngarang numidang pung tarurum taba matamda City Police Station gi manung chanba mezo kulda yengbada nan Manipuri man ba miyoy ama gyan mangduna leremadagi City Police na Rims Hospital da pukatuna lakanakre miyoy asigi chapsaba maming amadi lefam na chungba sing hauzik fawpu ki oina chapsana khangmangamdri Tasigi Tankuni to the Imphal West District Police Commando Amsung Sig Regiment ki apun bakutpo amana terrorism mamang lekai dagi faki hariba thaudam inaubi apopa maipak hebong popi me lekai hariba miyo asi KCP ga karigo mihiram amata damari leinade wafam asi matam kya gi mamang dagi security force na chathatuna lakpa thawongni KCP da noyon haba faction group amata leite haina aina thinkraba lalob asigi Assistant Information and Publicity Secretary Mangal Gerald Thadroli Landamasi Lobu Sing Lofomoina Tamsi, Ate Tabata Sisinagumsi, Natrabadi, Nomuna Traga Nomadi, Java from the Bagi Fiba Mayo Nagani Haina, Locality Area Protection and Preservation Committee, Imphal Iski Convener and Churamani Fundokre, Wafam Singasi Imphal Iski Lofum Korean Silabamatung, the Convener Nat Nerokagi Office the Pantokiba Pawumi Pamamada Fundokibani, Imphal Iski Hangang Assembly Constituency, Gimanung Chanba, Lifam Kuno, Lariam Bamlekai, Ahalup Amadi, Kairangi Lofam Sing Altuna Tamnaba Committee, Yang Shinba Kongjet Amazaki, Tunda Pawmi Single
unabada saruyakhiba committee gi member Mani Mohan phongdokhibada lokon kanba hairaga lofam sing leibe yombe yade haina athingba pibanate hanna leiramba amadi nauna leibe sing lofam oina thambiu haiba appeal tawbani haiki convener Churamani na ignisangni subna mari dagi ngasi fawbada state asigi lofam kaya Atay hiram kaya da sizinabadagi noma gi lofam sing pixilagli Manipur government asu agriculture land preserve tawduna thamnaba policy semgadabani natrabadi noma natraga noma lamdam asida chinja phangdabagi achoba potlum ama oirakani phongdokhi 2004 dagi na ngasi phawda mangchal leiba aikogi agricultural land singse masiga government hoji phawda tubina leibiri se masi karigino ahoi yam thuna masida miyeng changkanda aikogi lam singse Kalaga thamba aduga lowsi lowina uhanbina naba akoigi green revolution gi haibta apandagi depend tawdanaba badungba policy ma agricultural land gi policy ma puthokpi pham thoi Manipur Science and Technology Council Infal Sinduna National Mathematics Day ngasidagi hauna GM College campus da leba Manipur Science Aquarium da hokre February ki tang kuntare fawba chathagadaba National Mathematics Day gi hawdopagi thoramda Manipur Science and Technology Council gi director T.S. Surendranath Singh yauna miyoi kya sarya ki numit asiga mari lenana mathematics ki oiba exhibition stall amsu hangdokhi wanga khibisina phongdona khibida miyoi ba haibasi mathematics ki gyan yaudaba yade masi yamna maru eba subject amani haina phongdona khi director T.S. Surendranath na asigumba thorom ama pangthokpa asina mahiru singda kanaba kaya piba ngamgani haiki science miracle tawad mana mathematics miracle sab mana science exhibition ni mawang adu khathagadawa agang jingi yam nungagadawa aduga manipur gi waja scholar mathematics scholar mayam kaudana mathematics maramda chhatra isa singda mathematics ku magi career ama hoina mathematics si manipur india gi soil gi zero gi concept hogiba amadi ramanujan mathematics contribution mayamadu nainaba khanaba mayamadana ngasigi mapung oiba adugumba mangani pangkodo program sigi thoram singni haijabatai Tha asigi tangkunda Women's Development Association Katrigawgi officer Amkilgi Masaloisang hangdopagi thoram ama lub asigi president Fanjobom Ongbi Sakhi lemina saruyadana pangthokre thoram aduta yumkhaibam Jariful Khulaibam Hasina amadi Khulaifam Bimolasu mathangsina president vice president amadi secretary oina khankre hari Paturel marang kaina leba Manipurda canoeing and kayaking masana yamna janaba sports oibana state asidagi Olympian kaya puthopang ngamgani haina canoeing and kayaking gi international course dabang mai palaba lotong bam Jayanta Kumar na ISTV news ka akanana unaba amada phungdorakre hiramasi matangda paudam ama Paturin Kaleba Manipurda canoeing amasung kayaking masana si yamna sanaba masana oibana discipline asidagi Olympian kya puthopanganguni haina canoeing amadi kayaking gi international course dama mai phaglaba loktongbam Jayanta Kumar ga ISTV news ka unaba amada phongdorakre Manipur se sum yingjarapda ising na loina samsamne loktak pat ka mari loin samna ngatani si hang develop tong matamda jadi turen main sing loina sing topiraga bama par ban da club loin laibni na club sing da hang dogadi yamna khoi kaking kening sida international class ki state ma international class yo kanya na san thazdi Loktongbam Jayanta Kumar hojik Indian team gi course oibadana tana International Canoeing Federation na 11-1 amadi 2 gi course ki parikha da punamaki makok oibangam kre 2004 da Jayanta Kumar na Indian Navy da canoeing amasung kayaking gi paddler oina changki Navy gi player oina 2006 da NIS tawki maduda su punamaki makok parakpadagi 2007 da Indian Navy gi course oike loinana sahi adumakda su Indian team gi course oiba horke 2006 da National Institute of Sports Patiala gi makada certificate course da topper ni A grade phangi matamdu da topper national gi topper win ta ki modagi Navy team sana na coaching field sudum bi ho kre olak pasai da 2007 da national team gi coach oina khale Cano Federation gi level 3 expert coach na koi national gi international gi coach oibagi ai kanona coaching course da yaure Hungary da 5 months course ne udai 98% sale to ai topper tare Jayanta Kumar na canoeing amasung kayaking gi player oiringai de su market team na India gi ahanba international medal lowa sanaro oike 2000 da ai Bhopal national championship ihana sane madudai ai national camp da ahan boina ai ne oi sanjoy na nga ma ai nakti project army da yemi da laibni mase
antak maga loinana abani national team ya ha moina coaching India team ni na khala kudagi coaching camp de attend tawki madagi selection phangaga camp dagi mo phai myam tanar tu selection phangaga 2011 da SN championship iran sanagi madada khoi han boin India gi na sprint kayaking canoeing da khoi medal bronze medal am loki India gi state of han moi ki India gi team gi coach oina ma gi sanarosina laibak asigi mingchat kya su propangong kre Olympic da puna gold medal tara taruk leba kenoi amasung kayaking discipline asigi India gi Olympic vision gi matang da su thamlakli phai 2012 ki apoi London Olympics ki matung da India su sports da not only participation khoi medal long na ba na yam kan sports policy me am sem galle adui matung ina khoi kayaking canoeing gi su haina haije badai na khoina khoi sports khoi sports department da national gi federation gi taraf tagi proposal am thamje the proposal to pass tawre 2016 bhagi sahi mari gi sanction la khoi kayaking canoeing gi oina adu mission olympic na khoi 2020 bhagi khoi sports youth affairs and sports department gi policy leibani madui matung ina khoi si 2016 bhagi hujui na dipange na khoi na hoji concentration to isi som haibi gi daina Olympic ta medal log se har ga di asi yam long term program am sange haidi line lo ya da ba sahi tara at least sahi tara muti sange adubu sarkar na kenoi amasung kayaking asida hena mieng changabadi sahi mari gi manungda Asian countries sing dominate tobungam yare International Canoe Federation haiba federation sinasu pura support ni da akoi Manipur government na da association nasu yamna thawayong na da yam kana tawbiri tang si sports si da tang ingjan birga di akoi yam potential loina at least hojiki in the coming 4 years akoi Asian games da di akoi na dominate tawbo ngambagi khung sablei Manipur na kenoi amasung kayaking da India da dominate torbasu hojik phawda state asida leirba science center singda masana asi yaugdabada pendaba phongdoragli laibak asida kenoi amasung kayaking masana bu chokhat handuna maki sanaroi singna Olympic da medal purakpana Indian team gi coach Jayanta Kumar gi manglan oiri pogdamjariba aribam Prem Sharma ISTV news Maroiba pamu kana pizari Thangal bazar dagi podyan ba tawba chini amadi ISI mark yaudana yolamba package drinking water kaya fagat kre Miyeng tabrim subuh kana khutjari